ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤ IRBꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯑꯁꯥꯝ ꯌꯧꯔꯛꯂꯕꯔꯥ? ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ ꯊꯥꯡꯅ ꯌꯥꯟꯕꯗ IRB ꯇ꯭ꯔꯦꯅꯤ ꯑꯍꯨꯝ ꯀꯣꯛ ꯑꯃꯁꯨꯡ ꯈꯨꯠꯇ ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯉꯁꯤ MPTCꯒꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ M. ꯄ꯭ꯔꯗꯤꯞ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯒꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯊꯥ 7 ꯆꯞ ꯆꯥꯅ ꯁꯨꯕ ꯅꯨꯃꯤꯠꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯃꯤꯠ ꯁꯥꯍ ꯎꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ ꯈꯔ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯧꯔꯛꯂꯒꯅꯤ꯫ ꯕꯤꯔꯦꯟ NIAꯅ ꯉꯝꯈꯩ ꯂꯥꯟꯅ ꯈꯨꯠꯂꯥꯏ ꯂꯂꯣꯟꯕ ꯅꯦꯠꯋꯥꯔꯛ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯀꯤꯡ ꯄꯤꯟ ꯑꯥꯏꯖꯣꯜꯗꯒꯤ ꯐꯥꯔꯦ꯫ ꯃꯤꯈꯜ ꯃꯃꯥꯡꯗ ꯁꯦꯟꯇꯔꯅ ꯑꯈꯟꯅꯕ ꯃꯇꯦꯡ ꯄꯤꯔꯛꯂꯕ ꯌꯥꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯁꯤꯖꯤꯟꯅꯅꯕ ꯑꯅꯧꯕ ꯃꯈꯜꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯁꯤꯡ ꯊꯨꯡꯂꯔꯒꯅꯤ꯫ ꯃꯩꯇꯩ ꯀꯌꯥꯃꯨꯛ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯣ? ꯑꯔꯨꯅꯥ ꯄꯥꯎ ꯁꯨꯒꯥꯏꯅ ꯄꯥꯊꯣꯛꯆꯒꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤ IRBꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯑꯁꯥꯝ ꯌꯧꯔꯛꯂꯕꯔꯥ? ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ ꯊꯥꯡꯅ ꯌꯥꯟꯕꯗ IRB ꯇ꯭ꯔꯦꯅꯤ ꯑꯍꯨꯝ ꯃꯀꯣꯛ ꯑꯃꯁꯨꯡ ꯈꯨꯠꯇ ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯉꯁꯤ MPTCꯒꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ M. ꯄ꯭ꯔꯗꯤꯞ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯒꯗꯧꯔꯤ꯫ ꯄꯥꯡꯒꯩꯒꯤ MPTCꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝꯊꯣꯛꯄ ꯃꯅꯤꯄꯨꯔꯒꯤ 10 ꯑꯃꯁꯨꯡ 11 ꯁꯨꯕ IRBꯒꯤ ꯑꯅꯧꯕ ꯔꯤꯀ꯭ꯔꯨꯠꯁꯤꯡ ꯌꯥꯎꯅ MR IRBꯒꯤ ꯑꯄꯨꯟꯕ ꯔꯥꯏꯐꯜꯃꯦꯟ 2012ꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯍꯨꯝꯗ ꯆꯠꯊꯔꯛꯈꯤꯕꯗ ꯇ꯭ꯔꯦꯅꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯥꯝꯒꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯌꯧꯁꯤꯜꯂꯛꯈ꯭ꯔꯕꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯅꯔꯛꯂꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯈꯤꯕ ꯑꯅꯧꯕ ꯔꯤꯀ꯭ꯔꯨꯠꯁꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯑꯁꯥꯝꯒꯤ ꯗꯦꯔꯒꯥꯎꯟꯗ ꯂꯩꯕ ꯂꯆꯤꯠ ꯕꯣꯔꯐꯨꯀꯟ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤꯗ ꯇ꯭ꯔꯦꯅꯤꯁꯤꯡꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯌꯦꯟꯊꯣꯛ ꯌꯦꯟꯁꯤꯟ ꯇꯧꯕꯗ ꯇ꯭ꯔꯦꯅꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯤꯡꯒꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯒꯤ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯐꯨꯅ ꯆꯩꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯩꯇꯩ ꯃꯆꯥ ꯇ꯭ꯔꯦꯅꯤ ꯑꯍꯨꯝ ꯁꯣꯛꯄꯒꯤ ꯃꯅꯨꯡꯗ ꯑꯅꯤꯅ ꯀꯣꯛꯇ ꯁꯣꯛꯈꯤ ꯑꯗꯨꯒ ꯑꯃꯅ ꯃꯈꯨꯠꯇ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯏꯀꯠꯅꯈꯤ ꯍꯥꯏꯔꯤ꯫ ꯁꯣꯛꯂꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯈꯨꯔꯥꯏꯔꯣꯝꯗꯒꯤ ꯗꯤꯄꯛ ꯀꯧꯕ ꯄꯥꯔꯁꯅꯦꯜ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯁꯣꯛꯍꯟꯈꯤꯕ ꯊꯥꯡ ꯄꯥꯏꯕ ꯇ꯭ꯔꯦꯅꯤꯁꯤꯡ ꯑꯗꯨ ꯀꯨꯀꯤ ꯃꯆꯥꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯇ꯭ꯔꯦꯅꯤꯡ ꯍꯧꯔꯛꯂꯕ ꯑꯄꯨꯟꯕ ꯄꯥꯔꯁꯅꯦꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤꯒꯤ ꯇ꯭ꯔꯦꯅꯤ ꯀꯦꯟꯗꯤꯗꯦꯠ 264 ꯂꯣꯝ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯉꯁꯤ ꯇ꯭ꯔꯦꯅꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯑꯅꯤꯔꯛ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄꯗꯒꯤ ꯈꯥꯝꯖꯤꯟꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯊꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯟꯅ ꯂꯩꯅꯈꯤꯕ ꯃꯥꯂꯣꯝ ꯑꯗꯨ ꯐꯨꯗꯣꯛꯅꯔꯛꯇꯨꯅ ꯈꯨꯠ ꯌꯥꯎꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ IGP ꯑꯃꯁꯨꯡ DIG ꯇ꯭ꯔꯦꯅꯤꯡꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯏꯔꯥꯡ ꯑꯗꯨ ꯃꯈꯥ ꯁꯥꯡꯊꯍꯟꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯌꯦꯡ MPTCꯒꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ M. ꯄ꯭ꯔꯗꯤꯞ IPS ꯊꯥꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯜꯍꯜꯂꯨꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯊꯥ 7 ꯆꯞ ꯆꯥꯅ ꯁꯨꯕ ꯅꯨꯃꯤꯠꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯃꯤꯠ ꯁꯥꯍ ꯎꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ ꯈꯔ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯧꯔꯛꯂꯒꯅꯤ꯫ ꯕꯤꯔꯦꯟ BJPꯅ ꯂꯨꯆꯤꯡꯂꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇꯔ 2 ꯌꯥꯎꯅ ꯄꯨꯟꯅ ꯀꯨꯀꯤ ꯖꯧ MLA 10 ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕꯗꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤꯕ ꯀꯨꯀꯤ ꯂꯝꯍꯦꯟꯕꯁꯤꯡꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤ ꯊꯥ 7 ꯆꯞ ꯆꯥꯅ ꯃꯄꯨꯡ ꯐꯥꯔꯛꯄ ꯅꯨꯃꯤꯠꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯣꯝꯒꯤ ꯊꯕꯛꯁꯨ ꯄꯨꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯗꯤꯜꯂꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯈ꯭ꯔꯦ꯫ ꯎꯅꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ Xꯇ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯃꯍꯥꯛꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔꯒ ꯃꯔꯤ ꯂꯩꯅꯕ ꯃꯔꯨꯑꯣꯏꯕ ꯍꯤꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ ꯈꯔ ꯂꯧꯔꯛꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯊꯥꯔꯒ ꯂꯥꯟ ꯍꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯗꯤꯜꯂꯤꯗ ꯆꯠꯇꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯎꯅꯕꯒꯤ ꯊꯕꯛ 3ꯂꯛ ꯁꯨꯔꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗꯤ ꯎꯅꯕ ꯐꯪꯗꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ NIAꯅ ꯉꯝꯈꯩ ꯂꯥꯟꯅ ꯈꯨꯠꯂꯥꯏ ꯂꯂꯣꯟꯕ ꯅꯦꯠꯋꯥꯔꯛ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯀꯤꯡ ꯄꯤꯟ ꯑꯥꯏꯖꯣꯜꯗꯒꯤ ꯐꯥꯔꯦ꯫ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯉꯝꯈꯩ ꯂꯥꯟꯅ ꯅꯣꯡꯃꯩ ꯃꯔꯨ, ꯄꯣꯠꯈꯥꯏꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯕ ꯅꯦꯠꯋꯥꯔꯛ ꯑꯃ ꯊꯨꯒꯥꯏꯕꯒ ꯂꯣꯏꯅꯅ ꯅꯦꯠꯋꯥꯔꯛ ꯑꯗꯨꯒꯤ ꯃꯀꯣꯛ ꯐꯥꯔꯦ꯫ NIAꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯑꯣꯏ ꯑꯗꯨ ꯃꯤꯖꯣꯔꯥꯝꯒꯤ ꯃꯃꯤꯠ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯂꯥꯜꯉꯥꯏ ꯍꯥꯎꯉꯝꯅꯤ꯫ ꯃꯍꯥꯛ ꯃꯤꯖꯣꯔꯥꯝꯗꯒꯤ ꯀꯣꯅꯨꯡ ꯑꯥꯏꯖꯣꯜꯗꯒꯤ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯐꯥꯒꯠꯈꯤꯕꯅꯤ ꯂꯣꯏꯅꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯨ ꯐꯥꯔꯦ ꯍꯥꯏꯔꯤ꯫
ꯑꯀꯛꯅꯕ ꯄꯥꯎ ꯐꯪꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯌꯥꯝꯂꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯁꯨꯡ ꯅꯣꯡꯃꯩꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯉꯝꯈꯩ ꯂꯥꯟꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯁꯤꯜꯂꯛꯇꯨꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗꯁꯨ ꯄꯣꯈꯥꯏꯕ ꯌꯥꯕ ꯃꯆꯥꯛꯁꯤꯡ ꯌꯥꯎꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯄ꯭ꯂꯥꯏ ꯇꯧꯔꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯄꯔꯦꯇꯤꯚ ꯀꯌꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯂꯥꯜꯍꯧꯂꯨꯞ ꯀꯌꯥꯗꯁꯨ ꯈꯨꯠꯂꯥꯏ ꯄꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯤꯈꯜ ꯃꯃꯥꯡꯗ ꯁꯦꯟꯇꯔꯅ ꯑꯈꯟꯅꯕ ꯃꯇꯦꯡ ꯄꯤꯔꯛꯂꯕ ꯌꯥꯔꯦ꯫ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯃꯇꯝꯗꯨꯗ ꯁꯦꯟ-ꯊꯨꯝꯒꯤ ꯐꯤꯚꯝ ꯁꯣꯛꯈꯤꯕꯗꯒꯤ ꯀꯨꯞꯈꯠꯄ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟ-ꯊꯨꯝꯒꯤ ꯐꯤꯚꯝ ꯁꯥꯊꯤꯅ ꯁꯣꯛꯆꯤꯟꯈꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯁꯦꯟꯇꯔꯅ ꯑꯈꯟꯅꯕ ꯁꯦꯟ-ꯊꯨꯝꯒꯤ ꯃꯇꯦꯡ ꯑꯃ ꯄꯤꯔꯛꯂꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯐꯪꯕ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯁꯨ-ꯅꯣꯝꯕꯒꯤ ꯆꯥꯡ ꯁꯥꯊꯤꯅ ꯍꯟꯊꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯇ ꯁꯥꯊꯤꯅ ꯆꯩꯊꯦꯡ ꯄꯤꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯣꯛꯆꯤꯜꯂꯕ ꯁꯦꯟ-ꯊꯨꯝꯒꯤ ꯐꯤꯚꯝ ꯑꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯦꯟꯈꯠꯄ ꯉꯝꯅꯕ ꯁꯦꯟꯇꯔꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 400 ꯔꯣꯝ ꯑꯦꯗꯚꯥꯟꯁ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ, ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠꯀꯤ ꯂꯥꯛꯀꯗꯕ ꯔꯦꯚꯤꯅ꯭ꯌꯨ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 585 ꯃꯥꯡꯍꯟꯈ꯭ꯔꯕꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯋꯥꯕ ꯐꯤꯚꯝ ꯑꯁꯤ ꯃꯥꯌꯣꯛꯅꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯇꯦꯛꯁꯇꯒꯤ ꯁ꯭ꯇꯦꯠꯅ ꯐꯪꯒꯗꯕ ꯁꯦꯌꯔꯗꯒꯤ ꯊꯥ 3ꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 400 ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯄꯤꯕꯤꯅꯕ ꯁꯦꯟꯇꯔꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯂꯨꯄꯥ ꯀ꯭ꯔꯣꯔ 400ꯀꯤ ꯑꯦꯗꯚꯥꯟꯁꯀꯤ ꯁꯦꯟꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇꯔꯅ ꯄꯤꯔꯛꯂꯕꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯁꯨꯡ ꯃꯥꯔꯆ ꯊꯥꯒꯤ ꯄꯤꯔꯛꯀꯗꯕ ꯁꯦꯟꯐꯝꯗꯒꯤ ꯑꯦꯗꯖꯁꯠ ꯇꯧꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯨꯄꯥ ꯀ꯭ꯔꯣꯔ 400 ꯑꯦꯗꯚꯥꯟꯁ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄꯤꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟ-ꯊꯨꯝꯗ ꯋꯥꯔꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯁꯦꯟꯇꯔꯅ ꯁ꯭ꯄꯤꯁꯦꯜ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯃ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯅꯤꯄꯨꯔꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄꯣꯖꯤꯁꯟ ꯑꯁꯤ ꯂꯣꯁ ꯆꯠꯂꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯍꯥꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯊꯕꯛ ꯁꯨ-ꯅꯣꯝꯕ ꯂꯦꯞꯈ꯭ꯔꯕ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯒꯥꯔꯤ ꯆꯠꯍꯟꯗꯕ ꯑꯁꯤꯅꯆꯤꯡꯕ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯁ꯭ꯇꯦꯠꯀꯤ ꯁꯦꯟ-ꯊꯨꯝꯒꯤ ꯐꯤꯚꯝ ꯑꯁꯤ ꯂꯣꯁ ꯆꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯁꯤꯖꯤꯟꯅꯅꯕ ꯑꯅꯧꯕ ꯃꯈꯜꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯁꯤꯡ ꯊꯨꯡꯂꯔꯒꯅꯤ꯫ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯁꯤꯖꯤꯟꯅꯅꯕ ꯑꯅꯧꯕ ꯊꯥꯔꯗ ꯕꯦꯆ ꯇꯥꯇꯥ ꯀ꯭ꯋꯤꯛ ꯔꯤꯑꯦꯛꯁꯟ ꯐꯣꯔꯁ ꯚꯤꯍꯤꯀꯜ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯇꯥꯇꯥ ꯑꯦꯗꯚꯥꯟꯁ ꯁꯤꯁꯇꯦꯝꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯁꯤꯡ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯤꯆꯥꯡ ꯁꯤꯠꯅ ꯁꯤꯖꯤꯟꯅꯔꯛꯈꯤꯕ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯁꯤꯡ ꯑꯌꯥꯝꯕꯅ ꯌꯥꯔꯛꯇꯕ ꯑꯃꯗꯤ ꯏꯐꯦꯛꯇꯤꯚ ꯑꯣꯏꯔꯛꯇꯕꯗꯒꯤ ꯑꯅꯧꯕ ꯃꯈꯜꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯅꯧꯕ ꯃꯈꯜꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤ ꯄꯤꯕꯤꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯤꯗ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯚꯤꯍꯤꯀꯜꯁꯤꯡ ꯄꯨꯊꯣꯛꯂꯤꯕ ꯄꯨꯅꯦꯗ ꯂꯩꯕ ꯀꯝꯄꯅꯤꯗꯒꯤ ꯊꯥꯔꯗ ꯕꯦꯆ ꯇꯥꯇꯥ ꯀ꯭ꯋꯤꯛ ꯔꯤꯑꯦꯛꯁꯟ ꯐꯣꯔꯁ ꯚꯤꯍꯤꯀꯜ 10ꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯊꯧꯗꯥꯡ ꯂꯧꯔꯒ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯅ ꯗꯤꯐꯦꯟꯁ ꯗꯤꯀꯣꯗꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯤꯇꯩ ꯀꯌꯥꯃꯨꯛ ꯍꯥꯠꯂꯕ ꯇꯨꯡꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯣ ꯑꯔꯨꯅꯥ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩꯇꯩ ꯍꯥꯠꯄ, ꯇꯨꯞꯄ, ꯌꯨꯝ ꯃꯩ ꯊꯥꯕ, ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯤꯕꯁꯤꯡ ꯃꯩꯇꯩ ꯈꯨꯜ ꯉꯥꯛꯄ ꯑꯊꯧꯕ ꯀꯌꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯗ ꯉꯁꯤ ꯊꯥ 7 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯂꯩꯇ꯭ꯔꯤ꯫ ꯃꯩꯇꯩ ꯀꯌꯥꯃꯨꯛ ꯃꯈꯣꯏꯅ ꯍꯥꯠꯍꯜꯂꯕ ꯇꯨꯡꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯣ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯄꯨꯔꯩꯔꯣꯝꯕ ꯀꯩꯊꯦꯜ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯤꯖꯝ ꯑꯔꯨꯅꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯔꯩꯔꯣꯝꯕ ꯂꯩꯀꯥꯏ ꯅꯣꯡꯄꯣꯛ ꯏꯪꯈꯣꯜ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯩꯁꯤꯡ 3ꯗ ꯕ꯭ꯂꯦꯛ ꯗꯦ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯀꯣꯅꯨꯡ ꯃꯃꯥꯡ ꯄꯨꯔꯩꯔꯝꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯄꯥꯡꯊꯣꯛꯄ ꯕ꯭ꯂꯦꯛ ꯗꯦ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯔꯨꯅꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯗꯨꯀꯥꯟ ꯐꯝꯕ,
ꯃꯥꯏꯀꯦꯜ ꯈꯨꯜ ꯉꯥꯛꯄꯗ ꯀꯨꯀꯤꯁꯤꯡꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨꯁꯨ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯕ꯭ꯂꯦꯛ ꯗꯦ ꯊꯧꯔꯝ ꯑꯁꯤ ꯃꯥꯏꯀꯦꯜꯅ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯗꯨꯀꯥꯟ ꯐꯝꯂꯝꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯕ꯭ꯂꯦꯛ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯂꯥꯟ ꯑꯁꯤ ꯍꯦꯛ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫